Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Kuki taba mafamda CRPF leitana balau Twkhre. Ngarang jiribamda CRPF na Kuki militant singa khuthongna bada Kuki khulai paiba taraga mathoi sikraba matung ngasi case o general headquarter amadi Jomi Student Federation ki Publicity Department na tongan ba khuyek piduna jiribamda lairiba CRPF ki camp sing khudaktagi chatkhinaba kanma notice ama Twkhre. Notice asina hairibadi kariguma kem thadokdaba tarabadi masa masagi thaudangni makhoina jury da tawkhiba adu lale haijagadabani makhoina Kuki community da tawkhiba adu yamna hakchinna lawi haina notice asina hairi amaromda Jomi Student Federation ki cherol da su case ogi notice asiga manana hairibadi ngarang jiribamda Kuki naha taraga mathoi hatkiba thaudo adudagi CRPF social boycott tawre ngarangi thaudo aduna CRPF ki DIG of adu Meitei ni Mahak athubada atopa state thadoko thaudo asidagi hena neutrality labor force asida thajaba mangle haiba Jomi gi chero asina hairi kangchup chingsang mathaktagi Meitei singna khundariba mafam singda bom amadi nongmai kaptharakre Imphal West District ki manung chana laiba kangchup chingsang mathaktagi tongan ba Meitei na khundaba mafam singda bom amadi nongmai kaptharakre state force amadi khulngak pasingna handuna nongmai kapnakre Kuki terrorist sing attack aduda kangchup chingkhong da khulngak pasingna laiba yum yauna yum taragani thoi Kuki terrorist sing na mai tharamle masing amlaba Kuki terrorist sing aduna mai kai kaya dagi landarakpa aduda Meitei khulngak pasing safagadaba mafam singda position lauduna lairingai da yum sing adu Kuki terrorist sing aduna mai tharambani Kuki terrorist sing aduna Meitei yum singda Kuki len haiba wai fawba isinduna thamlamki Thaudo adu thokhraba matungda ngasi ayu khunja singna bom kaya taramba thengnaki thaudo aduna maram oiduna mafam sing adugi khunja sing safagadaba mafam singda thaidokuna lainari thaudo adu thokhiba Meitei khul sing aduda pokhaidriba bom khara su laibakta yungsinduna leibaga loinana bom machet amasung kapthokhraba nongmai maru singsu taramba miyamna thengnaki Kuki terrorist singna attack tawrakpa matamda mafam aduda lairiba central force singna karisu tawkhide hojik fawbagidi Meitei khul singna taduna lairiba bom sing lauthokdri ngarangi thaudok sing aduda khulngakpa singna sijinnaba drone ani nongmai ani radio set khara amadi mobile set khara su Kuki terrorist sing aduda pukhre amadi gypsy ani a star car ama amasung bit car Kuki terrorist sing aduna mai thadoklamle Kuki terrorist sing aduna handakta nauna minister dingo yauna Porom sing mathakta saduna laiba IRB post amasu mai thadoklamki hairi thaudo adugi matangda Fayeng GP ki hanagi pradhan A Gojendro na Imphal West ki revenue district ki manung chanba Fayeng Karam Khoireng asibu kotu amadi ITLF na Kangpopi district ki manung chanba makhoi gi lamni haina phongdorokpa wafam akanma mawongda yaningde Mafam asida lairiba Meeoi sing asi lengakna yengsinuna miyamgi punsi amadi lanthum ngaknaba thuba matamda thabak paikhatlu Chingthata lairiba central force sing mathau tawdabana ngarangi thaudo asi thokpani makhoi leina Kuki terrorist singna matau karamna tampaki Meitei khul singda changsilaklibano makhoi leibagi kari sukana dre haiki Jiribamgi thaudokta Meitei ani sire angang yauna Meeoi taru Kuki na Fakhre Jiribam district ki Borobekra subdivision ki manung chanba Jakurador Karong amasung Harinagar Meitei khulda ngarang nungthil pung 3 rom tabada Kuki khulai paiba singna Chatharakiba landada mafam khangdana leirakiba Meeoi taragi manungda ani na sina phangle pikliba angang yauna Meeoi tarukna Kuki khulai paiba singna fakhibadagi thiba khangdana leiri hairi Press na phangba pauda ngarang nungthil pung 3 rom tabada khulai matik chana paiba Kuki militant singna Meitei khul Jakurador Karong amasung Harinagar da changsilaktuna yum kaya mai tharambaga loinana Borobekra police station ki campus ta laiba CRPF camp da landarakpadagi nakalani gi marakta kanma mawongda khut thongna duna Kuki militant taraga mathoi sikhiba thodoki matung inna Meeoi tara adu thinnarakpada mafam khangna leirakhibani adubu ngasi ayu anganbada Meeoi ani maina chaktuna siramba thengnaki siramliba Meeoi ani asigi imung manung oiba pikliba angang yauna Meeoi tarukna thiba khangna lakhibani laikhidraba Meeoi ani adudi laisram barrel humfuga humdoi amasung maibam keso Humfudara mathoini thiba khangna lairiba sing adudi Yurembam Rani humfu telem thoibi kuntraga mathoi telem thajaman bi nipan laisram haiton bi kunmanga laisram chingkhai nganba ani amasung laisram langamba thanipa ni nakalamram da jiribamgi mongbung khulda ngasi nungthil pung 3 rom tabada Kuki militant singna bom yauna nongmai kapsinduna Landarakre pau sina hai Yarol Pokpigi Mar khulda Kuki militant sing changsilakibaga loinana bom ama kapsinduna hana landaraklaba matung nongmai round kaya kapsilaki maduda khulngagliba khunja sing amasung CRPF singna su handuna nakalani gi marakta nongmai kamnaki hojik fawbagi oina so apan yawbagi pau leitri ahenba security thajinduna thiba humagi thabak chathari police micham miyam amadi security da khud tharaklabadi khudakta khud hangani Manipur police
मिचम मियामदा अमदी सेक्युरिटी दा खुद थारकलबदी खुदकता खुद हल्लगनी अमदी जिरीबाम दा मांगलिबा पिकलिबा अंगांग यावना पुन्ना नुपी तरुक अहेनबा सेक्युरिटी फोर्स थाजिन्दुना फंगद्रिबा फावो थीगनी हाइना आईजी के जेनता एडमिनिस्ट्रेशन फोंदोखरे वाफम असी बाबूपरादा लैबा पुलिस हेडक्वार्टर पांगथोक पाउगी मिफमदा फोंदोखिबनी पाउगी मिफम अदुदा आईजी आईके मोइबा IGP कविफ इंटेलिजेंस सुसरुक याखी महांगना मखा तारदुना ngarang जिरीबामगी बोरोबेक्रा पुलिस स्टेशन दा अनिरक सुबा ओइना अतमना अटैक चथरखिबनी ममांगदा कयारक अटैक चथखरबनी जाकुराडोर दसु CRPF नंगाक्तुना लेरी मिनिट 95 मुक खुथोंगनारबा मतुंगदा येंगसिनबा चलुबदा कुकी मिलिटेंट सिंग यासी भक्चांग सिंग तादुना लेरमबनी मखोय मसागी RPG यावना खुलाइ सिंग फागत पंगमखी मखोयना सेटखिबा ड्रेस की मतुंग इना मखोय असि विलेज वॉलंटियर नि हाइबा थाजबा वाली तसेंगनमंग मखोय मिचम सिंगदा अटैक तौरकपनी मदुदा CRPF सिंगना सुखुदहली मिचम सिंगसु ngakuna safagada mafam singda lehali jiribaamgi Meitei gi area singda mai chakhiba aduda thiba changbada Meeoi 13 gi manungda manga amana rescue tawre leikhidaba ani sure amadi nauriba angang yauna punna Meeoi 3 ahenba security thajinduna thiba humagi thabak chathari makha tana ahenba security force thajinduna fangriba fawa thigigani haibagi thajaba thamlakli लो लेतबगुमना पुलिस टारगेट तौबा सिविलियन सिंगदा टारगेट तौबना खुनाय सिदा मांगजबा खक्ता ओइगनी हाइबा वाफम थमखी फत्ता नुंगदा थोकलबदी लेंगांगना दायता पुगदबनी बिमोला कोइजम जिरीबाम डिस्ट्रिक्ट की जाकुराडोर अमसुंग हरिनागरदा लैबा इमुंग अहुमगी नुपी अंगांग पुन्ना Meeoi 3 ngarang कुकी खुलाइ पाइबा सिंगना फारगा पुखिबदु करिगुम्बा फत्ता नुंगदा थोकलबदी मदुगी दायता पुमा सेंटर अमदि स्टेट लेंगांगना पुगदबनी हाइना MP अंगोमचा बिमोला कोइजमना फोंगदोरकली MP अंगोमचा बिमोला कोइजमना एक्स थादोरकपा वारोल अमदा प्राइम मिनिस्टर नरेंद्र मोदी होम मिनिस्टर अमित शाह डिफेंस मिनिस्टर राजनाथ अमदी स्टेट असिगी चीफ मिनिस्टर एन बिरेन की पुनिंग चिंगसिलदुना कुकी खुलाई पाइबसिंगना फादुना पुखिबा नुपी अमदी अंगांगसिंग असि कनानी हाइना खनबगे मखोय असि लेबा असिगी सिटीजन सिंगनी मरम असिना कुकी खुलाई पाइबसिंगी मखुतगी मखोय बुतेक तकाइदना कन्नबा अंगम बथाक होनागदबनी मरा लैजद्रबा नुपी अंगांगसिंग असि करिगुम्बा फत्ता नुंगदा थोकलबदी थवोंग असि ईश्वरना सुंगाकपी बंगमलोय मसिगी दायता पुंबा नखोयना पुगदबनी हाइरी MP बिमोला मखा तारदुना हाई प्राइम मिनिस्टर नरेंद्र मोदी अमदी यूनियन होम मिनिस्टर अमित शाह ना लुचिंगबा इंडिया लेंगा असिगी मखादा लेरिबा स्टेट असिगी एन बिरेन लुचिंगबा BJP लेंगा असिदा यावरिबा कुकी जो फुरुफ की मिनिस्टर अमदी MLA सिंगी खुजिल थरंग मखादा हौखिबा चही अमगा था तरे लोम असि मणिपुर तंगदु लैतादबा फिबम अमद लेहेलगली असि यौरबा फावबा कयाम कुइना मणिपुर शांति हंजिलगले हाइना नखोइना लाउदुना लेखिगदौरिबनो ngasi di India lenga ki makhada Manipur miyang ki punsi amadi lanthum ngakpi senbiba ngamdre haina su phongdoragli